Manipur thokliba Irang Asi Prime Minister Narendra Modi na Laktuna Yengsinbiyu Haina meeyam na Kayarak hanna Hairabasu ngasi phaoba Laktriba Asi Laibak Thibani Haina Manipuri hanagi Governor Anusuiya Uikey na nungnangba phongdorakli dapin na lauba akhanaba interview amada Anusuiya Uikey na wafam asi phongdokladuna hai Irang Asigi matangda Prime Minister na Manipur Laktuna Yengsinbiyu Haina Prime Minister ki office ta tongan banluk amade lanai miyoi kaya na Kayarak hanna cherol tharabasu ngasi phaoba Laktriba Asi karigino haibase hangba yaba wahang ama oirakle Manipur thokliba Irang Asi center na loishinnaba kanna honarabasu loishinba ngamdana leiba asi excellent aggression yawbagine juri bamda thokhiba pamdaba thawdoksing asi adugi matik laibak thibani Marfuruki nupi ama hatkiba maitei mijam taruk faraba tungda minungshi leitana hatokpikiba yum amadi dukan kaya mai thakibata natana security force attack chatharakiba sing adu ka henba thawong ngakdane Manipur Asi art and culture ki lamda yamna mangjil thaba mapung marai faba state amane adubu ngasidi Irang Asina maram oiraga miyoi lising humfu hena lanjanare miyoi chani henbana khangu thakta punsi pikham han kre hainasu mahangna nungnangba phongdokhe Yengsinbiyu Anusuiya Uikey kumja Englishing ani shimna kulhumdagi February dagi chahi asigi July phaoba Manipur ki governor oina thawpurambane Mamang chahigi May 3 dagi haurakhiba Irang Asigi manungdasu mahak state asigi governor oirambane